Aidi khaling meniko. Dengan mau sangnya lah. Ya sangnya malah. Pak lam bajau ya lam tadi. Tuh mana kem terom dari. Hi ma'am. Ai ngaham thagiba alu do tan thoe ko ado tan gyawna tarubudi nati aina hotlaga yengda sumaina kaisum tawdabu yawi do anambanadi kokphai suja oidoira khangde do manungda loina alugi je khairaga kokphai kakalaga masakse yam thiramebako aduda aluje loina kaino sokhiba tare na pambi ji khara naurasu nauna khitangdi naubane do ka henabudi naude tha hum pha kadaba numit tha makhai modi walangini dumaina oire do kaisum tawamdabu dum yawe phajana dum chawna tarambazu adagi laina dum tarambazu pambi dum yawe aduna aiji tantho again tantho ba tu sumaina alujida mahinga badawna sijimdi chawre ko sumaina loin chawna tabe di phadaba aduna aije kano toba ha nungju haphaudreba adagi kem haphaudre adudana alujida num thagani adagi tawraga ju tomda thabanina kari laichang haibra brom brom lawa lebak su oidabanina moiji tanama honabda dum char pharaga ju dum wana tayeba ko lebak si kanbanina aduga sumaina tu aluji jaw kokphai sujana mai loi chathorakwa hai tare duna kedaudino na tanthoe ado thagibagi dum hanbudi hanjale ko ado masaksidi phajadre to sumaina kaino mamai chameba ado langtik langlang na taramandi phajadawba sumaina tawbaje bitti kya leiteba tanbigi duna tanthoage na lom tanthoe aluji yo masakse yam thire haba rok ngawraga phajagadaba aluje lebak sidagi oranganiba moina kokphai suja kasalaije adu phare thagibagi khara hadi dum hanjale ko lesmaina yompak ka tawraga tandre da maina chingthoga yompak macha jina hallaga dum tale hantakti keno tawe akhoi sida thaba alu gaidi yam tanayebako ado simadi phajai ko sitna laga adu tanbadi dum bit yam laibane ba yengba matamda to sumaina dum taramadi bitsi laidawba athi ba khara yawbajida khoidawda saudinge aduna itopda khoidau sauning tale si kobi jam phajarabane mataida aina thangtokibadudi ado si phaidomjigi si ani thoktoinebako phaidoma ji macha khatanida yam chawba nate ado masak thiba phajaba loi punjale ko asi kum thamjaladi loi thijalakadoineba aduna khara kalawbana phare na tanthoabani do kainom yengalake aigi hawai bije yam thaba nate do phajana palebako pande do hojik phajana pale maru khara lokena sina thammabane phanamju chare ko aduna maru khara changi sigi matek sima amuk talage ndoini tu asongi di sangi besidi ngangjale aduna tanthoge Aidi khaling meniko. Dengan mau sangnya lah. Ya sangnya malah. Sono sida. Aluji tabu jawi adagi tin jaram jawi
ꯄꯠꯂꯝꯕꯁꯨ ꯌꯥꯎꯏ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯣꯇꯃꯨꯅ ꯀꯩꯝ ꯇꯧꯔꯝꯗ꯭ꯔꯦ Alung pa yaw ma update photo copy. Ai liegana to bangan yaw to si patli ju bra patli ju Tin jai na. No thukar ma de. Alu phaido matek to sumaina khantoe ko sijina masa soktaba achauba gaido khantoe sidana chekhaiba masa sokpa adagi masak thiba gaina sida tungana mu thamme ko matek ani du khatane tabawdi dum tabajani da masak thiba gi wani du loisale numita sale do ngasi je mabu na sangom biri bako do sangom khe chagi na ado sangom khe hwbire do sangom khe je aidi athumba pamdabani na bit leite bako aduna icha je yam chaninge na haibuda aije araiba machalgadi sudre yubi ke kam ta haptre bako adum dry fruit khara ga tawraga adum khangdi dum thongjangre do moidi mahaw khangbote thumari dum hawe sini moina khandoise duna adum manaba dum thongjangre machaldi sudre ko kher gi hapkadaba machaljing adu aidi pamdabani pakna thongbidi aduna sije hawbu loisale mathakda dry fruit khara hapchale ko adu ma je ham hawna dum chajagre magi se hawdo mabro ha yarabo pejarabo mahaw yenga hairo mamada hawdo manbra Sari. ha sabadi sari hawdo manbra How do I? si sangom di kana bire no Betul bubuk dah. này sao rồi Đâu nãy cái. sao rồi sina mapagine mai nungdangje sumain chai bako aduna ai thuma tamata tawba tandana sumaina amutang de loi hapchale duga juice oina shake oina haitare dumai pitha age na ko sumai loi kam keno tawre grinder do ung thatle duga keno tawra kana chumthoga oina pitha ge sumaina mai texture jam nangi ko ando aina ising mahi jam haptraba aduduna maje chumthokna bhona bada khara yam wai mahi do khara langal di ya do baduna kidawdino yam langal laga aina langandre masak yeng bude am phajei bako do sida happy je beetroot ne gajar ne laphoi ne shem ne komla ne sinde happy andumai tawraga oats kuma thongbosu dum yawi nungdangse duga ke vegetable oina steam tawraga chabasu yawi duga maje smai dang dum thaaga dum toposu dum yawi ba duna nomu gi dum silla tawba ado moigi thabaki medical gi matam oradi sumaina maigi hetwen jin du leitana ba sumaina tawe makal adum nungti gi silla ga tawe ko ado siju thao ad aingonda ju thao hai aina nong phadok thae tandana din thingai thakte da duga mabudi dum thae ado sigi mapang jingje ai kai langthoi ko si afaba nga tani ado sije keno da ata duga tawraga ne tan da dum tot da dum hachan ya awe ado duga o thong gi da dum to chhallaga dum bijabu jawe du system thamaga ado si langthoi ko mahi ji thakha matungda mapang dum sina doini ba ado mai texture je nangmani na mahi ji tarakpada yang kui changi buka ado loire semba duga sijina kaino tawsalaga fridge dum hapchangrage hapchangraga hayeng amuk semaga chana bako adu masagi juice nati se to hai tare smaina leire masakti ang phajabani ko do mayam video si matang sida loisalage mayam bye bye